ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯣꯌꯥ ꯃꯥꯏꯊꯣꯡꯗꯨ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤ ꯀꯔꯤꯁꯨ ꯇꯥꯗꯦ꯫ ꯃꯥꯏꯊꯣꯡ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯈꯔ ꯈꯟꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯇꯥꯏ꯫ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯕ ꯍꯥꯏꯕꯗꯨꯗꯤ ꯂꯣꯌꯥ ꯃꯍꯥꯛꯇꯅ ꯈꯪꯒꯗꯧꯅꯤ꯫ ꯇꯨꯃꯤꯟꯅ ꯃꯃꯥꯏꯗꯨ ꯑꯗꯨꯝ ꯂꯨꯞꯊꯗꯨꯅ ꯂꯝꯕꯤꯗꯨꯗ ꯑꯁꯨꯝ ꯆꯠꯂꯤ꯫ ꯃꯍꯥꯛꯅ ꯆꯠꯂꯤꯕꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯖꯃꯥꯟꯕꯤ ꯍꯣꯏꯒꯤ ꯈꯨꯜꯗꯅꯤ꯫ ꯆꯠꯅ ꯆꯠꯅ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯨꯃꯤꯠꯇꯨ ꯊꯥꯖꯃꯥꯟꯕꯤ ꯏꯁꯧ ꯏꯔꯥꯡ ꯀꯟꯅ ꯇꯧꯔꯤ꯫ "ꯅꯨꯄꯤ, ꯅꯪꯕꯨ ꯁꯣꯏꯗꯤ ꯏꯁꯧꯗꯨ ꯂꯥꯡꯅꯨ ꯀꯩꯗꯧꯒꯦ? ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯑꯝꯗꯥꯏꯁꯤꯗ ꯗꯥꯎꯒ ꯌꯥꯔꯣꯏꯕ." "ꯇꯥꯅꯤꯡꯉꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯝꯇꯅꯦ ꯁꯨꯛꯇꯥ ꯇꯥꯅꯤꯡꯉꯔꯣꯏꯕ." "ꯅꯠꯇꯦ, ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯏꯁꯧ ꯑꯗꯨꯛꯅ ꯂꯥꯡꯉꯤꯗꯨꯕꯣ?" "ꯑꯩꯅ ꯃꯣꯏ ꯇꯥꯗ ꯇꯣꯉꯥꯟ ꯆꯥꯔꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯤꯔꯦꯝ ꯃꯌꯥꯝꯁꯦ ꯂꯦꯝ ꯊꯥꯛꯄ ꯑꯩ ꯉꯝꯗ꯭ꯔꯦꯕ." "ꯀꯅꯥꯕꯨꯅꯣ ꯅꯪꯅ ꯃꯤꯔꯦꯝ ꯍꯥꯏꯔꯤꯁꯦ? ꯅꯠꯇꯦ, ꯀꯅꯥꯗꯅꯣꯕ ꯅꯪꯅ ꯃꯤꯔꯦꯝ ꯍꯥꯏꯔꯤꯁꯦ?" "ꯑꯣ, ꯀꯅꯥꯗꯕꯨ ꯑꯣꯏꯔꯨꯅꯦꯒꯦ? ꯌꯨꯝꯁꯤꯗ ꯅꯪ ꯑꯩ ꯅꯠꯇꯕ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ?" ꯏꯃꯨꯡꯗꯒꯤ ꯂꯩꯃ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥ ꯃꯧꯅ ꯃꯄꯥꯜꯗ ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ, "ꯍꯩ, ꯀꯩꯗꯧꯅꯔꯒꯦꯅꯦ ꯅꯣꯏꯕꯣ? ꯑꯌꯨꯛꯁꯤꯗ ꯋꯥ ꯑꯗꯨꯛ ꯀꯟꯅ ꯀꯟꯅ ꯉꯥꯡꯅꯔꯤꯕꯗꯨꯕꯣ ꯈꯔ ꯇꯞꯅ ꯍꯥꯏꯅꯔꯁꯨ ꯌꯥꯗ꯭ꯔꯣ? ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗꯀꯣ ꯅꯣꯏꯅ ꯇꯧꯔꯤꯁꯦ꯫ ꯊꯣꯛꯂꯦꯇꯨ ꯁ꯭ꯋꯥꯏꯗ ꯑꯐꯕꯤꯃꯨꯛ ꯁꯥꯗꯅ ꯉꯥꯡꯕ꯫ ꯊꯕꯛꯇꯤ ꯃꯥꯟꯇꯥꯅ ꯁꯨꯅꯤ ꯈꯪꯗꯦ, ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯑꯩ ꯄꯥꯟꯗꯝꯃꯨꯛ ꯊꯣꯛꯂꯦꯇꯨ꯫ ꯃꯃꯥꯏꯁꯤꯕꯨ ꯏꯀꯥꯏꯒꯗꯤ ꯍꯥꯏꯗꯦꯅꯦ ꯃꯤꯅ ꯄꯨꯁꯤꯜꯂꯒ ꯆꯥꯅꯤꯗꯅ ꯁꯨꯝ ꯉꯥꯏꯔꯤꯁꯦ." "ꯍꯦ, ꯅꯪ ꯑꯩꯗꯨ ꯀꯅꯥꯗꯅꯣ ꯍꯥ? ꯅꯪꯅ ꯏꯃꯥꯗ ꯑꯗꯨꯝ ꯅꯦꯛꯇꯥꯏꯕ ꯌꯥꯕ ꯈꯪꯕ꯭ꯔꯥ? ꯉꯥꯡꯈꯣꯕ ꯅꯆꯤꯟꯗꯣ ꯌꯥꯝ ꯀꯟꯈꯣꯕ꯫ ꯑꯗꯨꯒꯨꯝꯕ ꯊꯛꯀꯥ ꯈꯪꯗꯕꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯉꯥꯡꯕ ꯌꯥꯔꯣꯏ ꯈꯪꯕ꯭ꯔꯥ?" "ꯑꯌꯣ, ꯑꯣ, ꯑꯩꯅ ꯋꯥ ꯈꯔ ꯍꯥꯏꯕꯒꯤꯕꯨ ꯃꯥꯏꯁꯦ ꯈꯨꯄꯥꯛꯅ ꯊꯥꯔꯕꯅꯤꯅꯦ꯫ ꯑꯣ, ꯐꯩ ꯐꯩ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯌꯨꯝꯁꯤ ꯂꯩꯔꯣꯏꯕ꯫ ꯍꯧꯖꯤꯛ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯦꯕ ꯑꯩ." "ꯍꯩ, ꯇꯧꯅꯅꯨꯅꯦ ꯅꯣꯏꯕꯣ ꯏꯕꯨꯡꯉꯣ꯫ ꯀꯩꯅꯣ ꯅꯪꯅ ꯏꯃꯧꯗ ꯈꯨꯠ ꯍꯦꯛꯇ ꯊꯥꯔꯤꯕꯗꯨꯕꯣ? ꯑꯗꯨꯝꯅ ꯇꯧꯅꯨꯅꯦ ꯅꯣꯏꯕꯣ, ꯏꯟꯊꯤ ꯏꯟꯊꯤꯅ ꯍꯥꯏꯅꯧꯅꯦ." "ꯐꯔꯦ ꯀꯩ, ꯂꯩꯅꯤꯡꯗ꯭ꯔꯕꯗꯤ ꯀꯣꯛ ꯆꯠꯈꯣ ꯀꯩ? ꯅꯪ ꯆꯠꯄꯗ ꯀꯅꯥ ꯊꯤꯡꯒꯦ?" "ꯐꯩ ꯐꯩ, ꯆꯠꯈꯤꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯑꯩ ꯆꯠꯈꯤꯅꯦꯕ꯫ ꯂꯣꯏꯅꯔꯕꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ꯫ ꯑꯩ ꯀꯧꯕ ꯂꯥꯛꯄ ꯌꯥꯔꯣꯏꯀꯣ?" "ꯍꯩ ꯃꯧ, ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ꯫ ꯋꯥ ꯈꯔ ꯍꯥꯏꯅꯕꯒꯤꯕꯨ ꯉꯥꯏꯈꯣꯅꯦ, ꯆꯠꯈꯤꯅꯨꯅꯦ ꯏꯕꯨꯡꯉꯣ꯫ ꯃꯧꯁꯤꯝꯇ ꯈꯥꯝꯃꯨꯅꯦ꯫ ꯏꯍꯦ, ꯆꯠꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ." ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯨ ꯋꯥꯈꯜꯗ ꯈꯜꯂꯒ ꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯊꯥꯖꯃꯥꯟꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯠꯅ ꯆꯩꯅꯗꯨꯅ ꯊꯥꯖꯃꯥꯟꯕꯤꯅ ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯠꯂꯤ꯫ ꯂꯣꯌꯥꯁꯨ ꯑꯗꯨꯝ ꯀꯧꯕ ꯆꯠꯂꯤ꯫ ꯉꯁꯤꯁꯨ ꯍꯦꯛ ꯆꯪꯁꯤꯟꯕꯁꯨ ꯇꯧꯗꯦ, ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯑꯃꯨꯛꯇꯪ ꯍꯣꯟꯗꯨꯅ ꯌꯨꯝꯗꯨꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯏ꯫ "ꯊꯥꯖꯃꯥꯟꯕꯤ, ꯊꯥꯖꯃꯥꯟꯕꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯑꯩ ꯂꯥꯛꯏꯌꯦ, ꯊꯥꯖꯃꯥꯟꯕꯤ." ꯊꯥꯖꯃꯥꯟꯕꯤ ꯏꯃꯨꯡꯗꯒꯤ ꯁꯍꯨꯝ ꯅꯥꯏꯅ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯁꯥꯎꯅ, "ꯅꯪ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯀꯔꯤꯃꯨꯛ ꯋꯥꯠꯂꯤꯒꯦ? ꯑꯩ ꯀꯧꯕ ꯂꯥꯛꯀꯅꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" "ꯊꯥꯖꯃꯥꯟꯕꯤ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯩꯕꯨ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯏꯕꯅꯤ." "ꯀꯥꯟꯅꯗꯦ, ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ." "ꯑꯦ, ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯆꯠꯇꯣꯏꯕ? ꯆꯠꯂꯣꯏ, ꯑꯩ ꯁꯨꯛꯆꯠ ꯆꯠꯂꯣꯏ꯫ ꯑꯃꯨꯛ ꯍꯟꯅꯁꯨ ꯌꯨꯝꯗꯨꯗ ꯑꯩ ꯂꯥꯛꯑꯔꯣꯏ." "ꯊꯥꯖꯃꯥꯟꯕꯤ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ?" "ꯀꯩꯒꯤ ꯌꯥꯗꯕ? ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯥꯡꯗꯣꯔꯛꯈꯤꯕ ꯈꯣꯡꯊꯥꯡꯗꯣ ꯑꯗꯨꯅ ꯑꯔꯣꯏꯕꯅꯤ꯫ ꯅꯪꯒ ꯄꯨꯟꯁꯤꯒꯤ ꯂꯣꯏꯅꯔꯕꯅꯤ." "ꯀꯩꯅꯣ ꯊꯥꯖꯃꯥꯟꯕꯤ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯉꯥꯏꯍꯥꯛ ꯁꯨꯝ ꯁꯥꯎꯅꯕꯒꯤ ꯈꯔ ꯉꯥꯡꯁꯛꯄꯕꯨ ꯑꯗꯣꯝꯅ ꯄꯨꯟꯁꯤꯒꯤ ꯍꯦꯛꯇ ꯃꯔꯤ ꯇꯠꯅꯕ ꯌꯥꯕ꯭ꯔꯣ? ꯀꯥꯟꯗꯦ, ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ." "ꯅꯨꯃꯤꯠꯇꯨꯗ ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯗꯣ ꯑꯩ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ꯫ ꯑꯩꯅ ꯆꯠꯂꯔꯣꯏ ꯍꯥꯏꯔꯗꯤ ꯆꯠꯂꯔꯣꯏꯗꯕꯅꯤ꯫ ꯅꯪꯅ ꯐꯅ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯅꯪꯒꯤ ꯅꯥꯛꯇꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏꯗꯕꯅꯤ꯫ ꯈꯪꯉꯕ? ꯂꯣꯏꯅꯔꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯗꯤ." "ꯊꯥꯖꯃꯥꯟꯕꯤ, ꯑꯗꯨꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯕ ꯍꯥꯏꯁꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯕꯒꯤ ꯐꯥꯊꯕ ꯉꯝꯗꯗꯅ ꯅꯪꯉꯣꯟꯗ ꯈꯨꯠ ꯊꯥꯈ꯭ꯔꯦ꯫ ꯃꯗꯨꯒꯤꯗꯤ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯃꯇꯨꯡ ꯃꯅꯥꯎ ꯅꯪꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯑꯝꯇ ꯑꯩ ꯇꯧꯔꯣꯏꯕ꯫ ꯌꯨꯝ ꯆꯠꯁꯤ ꯂꯥꯛꯎꯁꯤ." ꯃꯇꯥꯡ ꯑꯗꯨꯗ ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯔꯥꯁꯤ ꯊꯣꯛꯂꯛꯇꯨꯅ, "ꯏꯕꯨꯡꯉꯣ, ꯅꯪ ꯂꯥꯛꯏꯕ꯭ꯔꯥ?" "ꯍꯣꯏ ꯃꯥ, ꯑꯩ ꯊꯥꯖꯃꯥꯟꯕꯤꯕꯨ ꯂꯧꯕ ꯂꯥꯛꯏꯕꯅꯤ." "ꯏꯆꯥꯁꯦ ꯅꯪꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯊꯥꯔꯛꯑꯔꯣꯏ꯫ ꯅꯪꯒꯤ ꯅꯥꯛꯇ ꯊꯝꯃꯒ ꯏꯆꯥꯁꯦ ꯑꯃꯨꯛ ꯍꯥꯠꯇꯣꯛꯄꯤꯒꯦ ꯍꯥꯏꯕ꯭ꯔꯣ?" "ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯏꯃꯥ, ꯊꯥꯖꯃꯥꯟꯕꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ꯫ ꯍꯧꯈꯤꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯑꯩ ꯃꯥꯕꯨ ꯌꯨꯝꯗ ꯄꯨꯈ꯭ꯔꯒꯦ." "ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯌꯨꯝꯗꯨꯗ ꯆꯠꯂꯔꯣꯏ ꯍꯥꯏꯕ꯫ ꯁꯤꯗ ꯋꯥ ꯃꯈꯥ ꯇꯥꯕꯒꯤ ꯃꯊꯧ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ." "ꯏꯕꯨꯡꯉꯣ, ꯂꯣꯌꯥ, ꯅꯪꯕꯨ ꯅꯅꯥꯗꯨ ꯄꯪꯕ꯭ꯔꯣ? ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯁꯤꯅ ꯆꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤꯕꯁꯦ꯫
ꯑꯗꯨꯅ ꯅꯪꯁꯨ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯅꯨ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯊꯥꯖꯃꯥꯟꯕꯤꯅ ꯑꯗꯥꯏꯗ ꯑꯃꯨꯛ ꯂꯦꯞꯇꯅ ꯂꯩꯇ꯭ꯔꯕꯁꯨꯅꯦ ꯀꯣꯛ ꯆꯠꯈ꯭ꯔꯣ ꯀꯩꯗꯧꯒꯦ ꯑꯃꯨꯛ ꯍꯟꯅꯁꯨ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯀꯅꯨ ꯅꯪꯒꯩꯒ ꯂꯣꯏꯅꯔꯕꯅꯤ ꯂꯣꯌꯥ ꯏꯀꯥꯏꯕꯁꯨ ꯐꯥꯎꯏ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯁꯥꯎꯅ ꯊꯣꯛꯈꯤ ꯃꯃꯥ ꯃꯆꯥꯗꯣ ꯂꯣꯌꯥꯅ ꯆꯠꯈꯤꯕꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤ ꯑꯩꯗꯤ ꯃꯥꯒꯤ ꯃꯁꯛꯁꯤ ꯎꯕꯒ ꯈꯣꯏꯗꯧꯁꯦ ꯍꯦꯛꯇ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒ ꯂꯣꯏꯅꯔꯕꯅꯤ ꯀꯩꯅꯣ ꯑꯃꯨꯛ ꯀꯧꯕ ꯂꯥꯛꯑꯗꯤ ꯀꯃꯥꯏ ꯇꯧꯕ ꯑꯃꯨꯛ ꯀꯧꯕ ꯂꯥꯛꯑꯁꯨ ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩꯒꯦ ꯏꯃꯥꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗꯨꯗ ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯀꯩꯗꯧꯔꯨꯗꯧꯔꯤꯅꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯏꯆꯥ ꯋꯥꯅꯕꯅꯤ ꯍꯣꯏ ꯏꯃꯥ ꯂꯣꯌꯥ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯨꯝꯗ ꯆꯠꯁꯤ ꯌꯥꯗ꯭ꯔꯕꯗ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯂꯝꯃꯤ ꯂꯩꯃ ꯃꯆꯥꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯏꯕꯨꯡꯉꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯌꯥꯗ꯭ꯔꯦ ꯃꯥ ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯆꯠꯁꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯧ ꯃꯥꯁꯨ ꯈꯔ ꯑꯗꯨꯝ ꯉꯥꯡ ꯁꯩꯅꯕꯒꯤꯕꯨ ꯑꯗꯨꯝ ꯍꯦꯛꯇ ꯇꯧꯕ ꯍꯧꯅꯕ꯭ꯔꯥꯗꯣ ꯀꯣꯛ ꯂꯥꯛꯑꯗꯤ ꯐꯗꯧꯅꯤ ꯃꯥ ꯁꯤꯗꯒꯤꯗꯤ ꯅꯆꯥ ꯃꯥꯕꯨ ꯀꯧꯕ ꯆꯠꯂꯣ ꯍꯥꯏꯔꯅꯨ ꯃꯥꯅ ꯋꯥꯈꯜ ꯇꯥꯗꯨꯅ ꯌꯨꯝꯁꯤ ꯂꯥꯛꯑꯒꯅ ꯂꯥꯛꯏ ꯑꯩꯗꯤ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯕ ꯆꯠꯂꯔꯣꯏ ꯈꯔ ꯈꯪꯍꯟꯒꯦ ꯃꯥ ꯀꯥ ꯑꯃ ꯌꯥꯝ ꯍꯦꯜꯂꯕꯅꯤ ꯈꯪꯗ꯭ꯔꯗꯤ ꯏꯃꯥꯁꯨ ꯀꯔꯤꯕꯨ ꯍꯥꯏꯗꯧ ꯋꯥꯈꯜ ꯌꯥꯎꯃꯟꯗꯕ ꯍꯥꯏꯗꯨꯅꯤ ꯃꯈꯣꯏꯁꯨ ꯈꯔ ꯂꯩꯔꯒ ꯍꯦꯛ ꯋꯥꯈꯜ ꯇꯥꯖꯔꯛꯄ ꯍꯥꯏꯗꯨꯅꯤ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯂꯁꯤ ꯑꯁꯨꯝꯅ ꯊꯥꯖꯃꯥꯟꯕꯤꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯝꯗꯦ ꯃꯍꯥꯛꯀꯤ ꯃꯃꯥ ꯔꯥꯁꯤꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯃꯍꯨꯠ ꯍꯦꯟꯅ ꯃꯆꯥꯅꯨꯄꯤꯗꯨꯗ ꯃꯊꯣꯏ ꯍꯥꯞꯄꯤ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ ꯊꯥꯖꯃꯥꯟꯕꯤ ꯃꯍꯥꯛ ꯃꯧꯅꯤ ꯍꯥꯏꯕꯒ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯐꯤꯒ ꯏꯟꯗꯕꯤ ꯆꯠꯄ ꯍꯧꯔꯛꯏ ꯅꯨꯄꯥꯁꯨ ꯀꯣꯏꯕ ꯍꯧꯔꯛꯏ ꯃꯃꯥ ꯔꯥꯁꯤꯁꯨ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯅꯤ ꯑꯁꯪꯕꯤꯅ ꯔꯥꯁꯤ ꯑꯩ ꯔꯥꯁꯤ ꯊꯥꯖꯃꯥꯟꯕꯤ ꯅꯣꯏꯕꯨ ꯀꯅꯥꯝꯇ ꯂꯩꯇꯕ ꯖꯥꯠꯂ ꯇꯧꯔꯤꯁꯤꯕꯣ ꯀꯧꯕꯒ ꯑꯝꯇ ꯈꯨꯝꯗ꯭ꯔꯤꯕꯁꯤꯕꯣ ꯍꯩꯃ ꯏꯆꯦ ꯀꯔꯤ ꯍꯥꯏꯒꯦ ꯑꯩꯗꯤ ꯃꯅꯤꯡꯗ ꯂꯩꯔꯤꯉꯩ ꯏꯆꯦꯅ ꯀꯧꯕꯒ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯑꯣꯅꯦ ꯅꯪꯅ ꯅꯍꯥꯟ ꯃꯥꯏꯔꯦꯟ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯝꯕꯗꯨꯗ ꯊꯤꯡꯕꯤꯔꯛꯄꯅꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯄꯥꯟꯕꯗꯣ ꯉꯁꯤ ꯍꯦꯛꯄꯅꯤ ꯑꯗ ꯏꯆꯦꯅ ꯅꯪꯒꯤ ꯆꯔꯥ ꯑꯃ ꯊꯤꯡꯕꯤꯔꯛꯏꯕ ꯐꯔꯤꯗ ꯏꯆꯦ ꯏꯟꯁꯥꯡꯅꯒ ꯂꯩꯇꯕꯅꯦ ꯍꯣꯔꯦꯟꯗꯣ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯔꯒꯦ ꯑꯗꯨ ꯔꯥꯁꯤ ꯊꯥꯖꯃꯥꯟꯕꯤꯁꯤ ꯐꯅꯗꯤ ꯀꯨꯏꯔꯦ ꯃꯥꯅ ꯁꯤꯗ ꯂꯩꯔꯤꯕꯁꯦ ꯃꯥꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯀꯣꯛ ꯆꯠꯍꯟꯈꯤꯕ ꯌꯥꯗ꯭ꯔꯣ ꯃꯧ ꯑꯣꯏꯔꯒ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨ ꯂꯩꯕꯁꯦ ꯐꯖꯕ ꯅꯠꯇꯦꯅꯦ ꯂꯩꯀꯥꯏ ꯃꯤꯅ ꯐꯖꯅꯁꯨ ꯍꯥꯏꯅꯔꯣꯏꯅꯦ ꯔꯥꯁꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯗ ꯃꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨ ꯑꯣꯏꯔꯤ ꯃꯥꯒꯤ ꯑꯁꯥꯎꯕꯤ ꯃꯤꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯀꯝꯗꯧꯕꯅꯣ ꯈꯪꯕꯒꯤ ꯃꯍꯨꯠꯇ ꯏꯆꯦ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏꯗꯅ ꯑꯩꯅ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯍꯜꯂꯕꯅꯤ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯥꯁꯤ ꯌꯨꯝ ꯄꯥꯜꯂꯕ ꯃꯧꯅꯤꯅꯦ ꯃꯧ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯏꯆꯥꯅꯨꯄꯤꯗꯣ ꯌꯨꯝꯗꯨꯗ ꯋꯥꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯁꯤꯗ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕꯅ ꯐꯠꯇ꯭ꯔꯣ ꯑꯥꯗ ꯋꯥꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯗꯨꯕꯨꯕ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯗꯅ ꯑꯗꯒꯤ ꯃꯧꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨ ꯂꯩꯕ ꯍꯥꯏꯕꯁꯤꯁꯨ ꯐꯖꯕ ꯊꯕꯛꯇꯤ ꯅꯠꯇꯦꯗꯣ ꯔꯥꯁꯤ ꯅꯪꯅ ꯃꯃꯥ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅ ꯅꯆꯥꯗꯣ ꯋꯥꯈꯜ ꯇꯥꯍꯜꯂꯨꯅꯦ ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯍꯟꯈꯤꯅꯕ ꯇꯧ ꯑꯩꯒꯤ ꯏꯆꯥꯅ ꯃꯃꯥ ꯑꯩꯒꯤ ꯌꯨꯝꯁꯤ ꯂꯩꯕꯗ ꯂꯩꯀꯥꯏꯅ ꯀꯩꯗꯧꯗꯣꯔꯤꯒꯦ ꯂꯩꯀꯥꯏꯅ ꯑꯩꯈꯣꯏꯕꯨ ꯄꯨꯛ ꯊꯥꯛꯄꯤꯔꯕ ꯅꯠꯇꯦ ꯌꯨꯝꯗꯨꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯏꯆꯥꯁꯦ ꯆꯠꯍꯜꯂꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯏꯆꯦ ꯑꯩꯁꯦ ꯊꯕꯛ ꯈꯔꯁꯨ ꯂꯩꯔꯤ ꯇꯧꯔꯤꯁꯦ ꯑꯁꯪꯕꯤ ꯃꯣꯏꯒꯤ ꯐꯅꯕ ꯍꯥꯏꯔꯨꯔꯒ ꯑꯗꯨꯝꯅ ꯔꯥꯁꯤꯅ ꯇꯧꯔꯛꯄꯗꯨꯗ ꯇꯧꯍꯧꯔꯣ ꯊꯕꯛꯇꯣ ꯏꯆꯦꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ ꯆꯠꯂꯦ ꯆꯠꯈꯤꯕꯒ ꯑꯁꯪꯕꯤꯗ ꯌꯦꯡꯗꯨꯅ ꯁꯥꯎꯅ ꯃꯤꯁꯤꯡꯁꯦ ꯃꯊꯧꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯃꯥ ꯏꯆꯥ ꯄꯥꯟꯅꯗ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯃꯥꯏꯔꯦꯟꯒꯁꯤ ꯆꯥꯔꯤꯗꯦꯍꯦ ꯁꯛꯇꯥꯁꯤ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯃꯅꯤꯡ ꯀꯣꯝꯗꯔ ꯀꯩꯅꯣ ꯂꯪꯊꯣꯛꯈꯤꯒꯦ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯆꯥꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ ꯊꯥꯖꯃꯥꯟꯕꯤꯗꯤ ꯃꯧꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯅꯨꯄꯥ ꯅꯍꯥ ꯑꯃꯨꯛ ꯀꯣꯏꯔꯝꯃꯤ ꯊꯥꯖꯃꯥꯟꯕꯤ ꯈꯨꯜ ꯊꯪꯅꯕꯗꯒꯤ ꯑꯃꯨꯖꯥꯎ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯎꯅꯔꯝꯃꯤ ꯊꯥꯖꯃꯥꯟꯕꯤ ꯁꯤ ꯅꯪꯒꯤ ꯁꯦꯜ ꯍꯥꯏꯕꯗꯣ ꯀꯣꯟꯅꯗ꯭ꯔ ꯑꯗꯨꯅ ꯌꯦꯡꯉꯨ ꯋꯥꯗꯁꯨ ꯍꯦꯛ ꯍꯥꯏꯔꯣ ꯁꯤꯕꯨ ꯂꯩꯔꯕꯗꯤ ꯌꯥꯔꯅꯤ ꯑꯗꯨ ꯇꯥꯃꯨꯖꯥꯎ ꯏꯕꯥꯅꯤ ꯀꯔꯝ ꯀꯥꯟꯗ ꯁꯦꯟꯁꯤ ꯍꯥꯏꯅꯣ ꯑꯩꯅ ꯊꯥꯖꯃꯥꯟꯕꯤ ꯏꯕꯥꯅꯤ ꯈꯪꯅꯕꯁꯨ ꯊꯥ ꯐꯥꯗ꯭ꯔꯤ ꯑꯗꯨꯒ ꯅꯪꯅ ꯎꯅꯕ ꯈꯨꯗꯤꯡ ꯁꯨꯝ ꯆꯦꯜꯂꯁꯤ ꯍꯥꯏꯗꯨꯕꯣ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯔꯦ ꯇꯧꯕꯅꯤ ꯅꯪꯒꯤ ꯅꯥꯛꯇ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯦ ꯈꯜꯂꯕ ꯇꯥꯕꯨꯖꯥꯎ ꯅꯪꯒꯤꯁꯦ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯕꯒ ꯁꯨꯝ ꯃꯥꯟꯁꯤꯜꯂꯦꯀꯣ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯑꯇꯣꯞꯄꯅꯣ ꯊꯥꯖꯃꯥꯟꯕꯤ ꯋꯥꯔꯤꯗꯤ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ ꯑꯩꯁꯨ ꯅꯪ ꯃꯣꯏꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤꯡꯉꯤ ꯑꯗꯨꯕꯨ ꯁꯦꯜ ꯊꯣꯛꯇꯕꯁꯤ ꯇꯧꯅꯤꯡꯉꯤ
ꯁꯤꯜꯒꯤ ꯋꯥꯕꯨ ꯀꯩꯅꯣ ꯅꯣꯏꯒꯤ ꯏꯃꯥ ꯄꯥꯕ ꯂꯩꯗꯨꯗꯤ ꯃꯣꯏꯅ ꯃꯆꯥ ꯃꯃꯧ ꯑꯩꯈꯣꯏꯕꯨ ꯊꯥꯛꯄꯁꯦ ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦ ꯀꯩꯅꯣ ꯑꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦ ꯀꯔꯤ ꯌꯥꯗꯕꯅꯣ ꯑꯩꯗꯤ ꯃꯊꯪ ꯎꯅꯕꯗ ꯆꯦꯜꯂꯁꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯌꯥꯗꯦ ꯌꯥꯔꯣꯏꯀꯣ ꯑꯁꯨꯝꯅ ꯅꯨꯄꯥ ꯎꯅꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯐꯦꯠ ꯐꯦꯠ ꯇꯧꯗꯨꯅ ꯆꯠꯂꯤꯕꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯎꯕꯗ ꯃꯤꯠ ꯅꯥꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤ ꯊꯥꯔꯣꯅ ꯃꯥꯒꯤ ꯔꯥꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖ ꯃꯥꯟꯕꯤꯁꯤꯅ ꯀꯩꯅꯣ ꯃꯥꯅ ꯇꯧꯖ ꯁꯥꯔꯤꯁꯤꯕꯣ ꯅꯠꯇꯦ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯃꯧ ꯃꯥꯅ ꯂꯩꯁꯥꯕꯤꯒ ꯁꯥꯗꯅ ꯑꯩꯗꯤ ꯃꯤꯠꯁꯤ ꯇꯣꯛꯅ ꯅꯥꯈ꯭ꯔꯦꯗꯀꯣ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯂꯦꯝꯕꯤꯅ ꯌꯦꯡꯅꯤꯡꯗꯕꯅ ꯑꯩꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯀꯔꯤꯅꯣ ꯃꯧ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯐꯤꯁꯨ ꯏꯟꯕ ꯅꯠꯇꯦ ꯂꯝꯕꯤ ꯂꯝꯆꯥꯎꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯅ ꯃꯣꯏꯒꯤ ꯃꯃꯥ ꯔꯥꯁꯤ ꯍꯥꯏꯕꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯁꯤꯕꯨ ꯈꯔ ꯋꯥꯔꯛꯄ ꯀꯩꯗꯧ ꯆꯠ ꯁꯥ ꯁꯟ ꯊꯥꯗꯣꯛꯄꯒꯨꯝ ꯂꯝꯕꯤ ꯂꯝꯆꯥꯎꯁꯤꯗ ꯀꯣꯏꯊꯥꯛ ꯊꯥꯗꯣꯛꯂꯤꯕꯁꯤꯕꯣ ꯍꯣꯏ ꯏꯕꯦꯝꯃ ꯃꯆꯥꯅꯨꯄꯤ ꯂꯥꯏꯔꯤ ꯃꯃꯥꯅ ꯍꯦꯟꯅ ꯍꯦꯜꯂꯥ ꯌꯥꯗꯦ ꯍꯥꯏꯔꯤꯌꯦ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯁꯦ ꯃꯃꯥꯅ ꯌꯥꯗꯅ ꯇꯧꯍꯜꯂꯤꯅꯦ ꯍꯥꯏꯅꯦ ꯅꯨꯄꯥꯒ ꯑꯃꯨꯛ ꯀꯣꯏꯒꯦ ꯍꯥꯏꯔꯤꯅꯦ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯊꯣꯏꯕꯤꯅ ꯍꯥꯏꯕꯗꯤ ꯑꯦ ꯅꯨꯄꯥ ꯀꯣꯏꯔꯤꯕ ꯀꯩꯅꯣꯗ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯨꯅ ꯀꯝꯗꯧꯕ ꯃꯥꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗꯒ ꯑꯃꯨꯛ ꯍꯜꯂꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯨꯅꯗꯤ ꯀꯧꯕ ꯌꯥꯝ ꯂꯥꯛꯑꯝ ꯃꯥꯜꯂꯦ ꯑꯗ ꯃꯣꯏꯒꯤ ꯃꯃꯥ ꯃꯆꯥꯁꯤꯡꯅ ꯊꯤꯔꯦ ꯀꯩ ꯆꯩꯕꯤꯗꯅꯅꯦ ꯅꯨꯄꯥꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯕ ꯂꯥꯛꯈꯤꯗ꯭ꯔꯦꯌꯦ ꯈꯥꯏꯅꯔꯒꯨꯝꯕꯅꯤꯗ ꯑꯁꯨꯛ ꯀꯨꯏꯔꯁꯤꯕꯨ ꯀꯩꯅꯣ ꯑꯁ ꯑꯣꯟꯊꯣꯛꯅꯕ ꯇꯧꯕ ꯉꯝꯈ꯭ꯔꯦꯗ ꯃꯣꯏꯗꯤ ꯑꯗꯨꯒ ꯃꯌꯨꯝ ꯄꯥꯜꯂꯨꯔꯕꯅꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯂꯝꯕꯤ ꯂꯝꯆꯥꯎ ꯊꯣꯛꯇꯨꯅ ꯅꯨꯄꯥꯒ ꯑꯃꯨꯛ ꯀꯣꯏꯍꯜꯂꯤꯕꯅꯤꯅꯦ ꯌꯥꯝ ꯉꯝꯕꯅꯦ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯃꯤꯅꯁꯨ ꯃꯆꯥꯅꯨꯄꯤꯁꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯍꯟꯈ꯭ꯔꯣ ꯍꯥꯏꯕꯕꯨꯅꯦ ꯌꯥꯗꯦ ꯃꯣꯏꯅ ꯑꯣꯏꯅ ꯑꯣꯟꯈꯠꯂꯒ ꯃꯤꯗꯨꯗ ꯅꯣꯏ ꯅꯊꯧ ꯀꯔꯤ ꯂꯩ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯅ ꯌꯥꯝ ꯉꯥꯡꯉꯦꯌꯦ ꯌꯥꯝ ꯇꯧꯕ ꯉꯝꯕ ꯃꯃꯥ ꯃꯆꯥꯅꯤꯀꯣ ꯏꯁ ꯏꯃꯥꯏ ꯄꯦꯝꯃ ꯑꯗꯨꯃꯛ ꯍꯦꯛ ꯇꯧꯕ꯭ꯔꯥ ꯂꯦꯝꯕꯤ ꯑꯣ ꯇꯧꯋꯦ ꯏꯕꯦꯝꯃ ꯇꯧꯋꯦ ꯏꯃꯤꯠꯁꯤꯅ ꯎꯔꯕꯅꯦ ꯇꯧꯋꯦ ꯉꯁꯤꯁꯨ ꯊꯥꯖ ꯃꯥꯟꯕꯤ ꯑꯆꯧꯕ ꯀꯧꯕ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯒ ꯎꯅꯔꯝꯃꯤ ꯊꯥꯖ ꯃꯥꯟꯕꯤ ꯑꯩꯗꯤ ꯅꯪꯒꯤ ꯊꯥꯖꯒꯨꯝꯂꯕ ꯅꯤꯡꯊꯤꯕꯤ ꯃꯥꯏꯊꯣꯡꯁꯦ ꯍꯦꯛ ꯎꯕꯗ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯑꯋꯥꯕꯒꯁꯦ ꯁ꯭ꯋꯥꯏ ꯍꯦꯛꯇ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯏ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯇꯥꯗꯁꯤꯁꯨ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ ꯍꯩꯃꯥ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯑꯁꯦꯡꯕꯒꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯤ ꯅꯪꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯀꯅꯥꯒꯤ ꯋꯥꯔꯝꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯒꯗꯣ ꯍꯦꯛ ꯀꯥꯎꯏ ꯇꯥꯗꯅꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯑꯩꯅ ꯁꯣꯝꯗ ꯃꯊꯥ ꯁꯥꯔꯤꯁꯤꯗꯤ ꯇꯥꯗꯅ ꯈꯪꯕꯤꯕ ꯅꯠꯇꯦꯗꯣ ꯀꯔꯤꯒꯤ ꯃꯊꯥ ꯁꯥꯔꯤꯅꯣꯅꯦ ꯑꯗꯨ ꯀꯣꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯪꯒꯤꯕꯨ ꯀꯥꯗ ꯂꯩꯔꯤꯕꯁꯤꯗꯤ ꯇꯥꯗ ꯁꯤꯜꯒꯤ ꯌꯥꯎꯔꯛꯄ꯭ꯔꯣ ꯌꯥꯎꯔꯛꯂꯕꯗꯤ ꯈꯤꯇ ꯄꯨꯍꯧꯒꯦ ꯑꯩ ꯑꯃꯨꯛ ꯊꯨꯅ ꯁꯤꯡꯉꯛꯀꯦꯕ ꯁꯣꯝꯗ ꯑꯆꯤꯟꯕ ꯑꯃ ꯂꯩꯔꯦꯅ ꯇꯧꯕꯅꯤ ꯑꯦ ꯁꯤꯜꯒꯤ ꯋꯥꯔꯦ ꯑꯗꯨꯒꯤꯕꯨ ꯀꯩꯅꯣ ꯅꯪ ꯇꯥꯗꯅ ꯍꯦꯛꯇ ꯄꯤꯔꯒ ꯂꯣꯏꯔꯦ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯃꯊꯥ ꯁꯥꯔꯤꯁꯤꯗꯤ ꯁꯤꯜꯕꯨ ꯀꯌꯥꯅꯣ ꯂꯨꯄꯥ 50ꯃꯨꯛꯇꯅꯤ ꯑꯦ ꯆꯥꯝꯃꯁꯤ ꯂꯧꯁꯦ ꯑꯔꯦꯝꯕꯗꯨꯅ ꯅꯪꯒꯤ ꯀꯔꯤꯅꯣ ꯑꯀꯦꯝ ꯑꯣꯏ ꯂꯩꯇꯣ ꯑꯁ ꯌꯥꯝ ꯍꯔꯥꯎꯋꯦ ꯇꯥꯗ ꯅꯪꯁꯤꯅꯕꯨ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗꯀꯣ ꯌꯥꯝꯁꯨ ꯅꯨꯡꯁꯤꯌꯦ ꯑꯁꯦꯡꯕꯒꯤ ꯅꯪ ꯑꯩꯁꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯣ ꯑꯁꯦꯡꯕꯒꯤ ꯅꯨꯡꯁꯤꯌꯦ ꯑꯗꯨ ꯇꯥꯗ ꯑꯩ ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯦ ꯏꯃꯥꯅ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯝꯂꯅꯤ ꯉꯥꯏꯈꯣꯅꯦ ꯅꯪ ꯉꯥꯛꯇ ꯐꯝꯈꯤꯁꯤ ꯀꯩꯅꯣ ꯋꯥꯔꯤ ꯁꯥꯕ ꯍꯧꯕꯗ ꯉꯥꯏꯔꯤ ꯆꯠꯂ ꯌꯦꯛꯇꯥꯏꯗꯨꯕꯣ ꯇꯥꯗ ꯁꯥꯎꯕ ꯌꯥꯗꯦ ꯃꯊꯪ ꯎꯅꯕꯗ ꯋꯥꯔꯤꯗꯣ ꯀꯨꯏꯅ ꯁꯥꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ ꯃꯃꯨꯛ ꯑꯀꯪꯕꯁꯤꯒ ꯍꯩꯅꯈꯤꯗ꯭ꯔꯦ ꯂꯥꯏꯃ ꯁꯤꯜ ꯈꯔ ꯑꯗꯨꯛ ꯂꯧꯊꯣꯛꯄ ꯅꯨꯡꯉꯥꯏꯕꯒꯤ ꯑꯗꯨꯛ ꯂꯣꯏꯅꯔꯤꯕ ꯍꯥꯏꯗꯨꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤ ꯍꯥꯎꯈ꯭ꯔꯦꯗ ꯉꯁꯤꯒꯤ ꯌꯦꯟ ꯊꯣꯡꯕꯁꯤꯗꯤ ꯆꯥꯛꯄꯨ ꯑꯣꯛꯀꯗꯧ ꯃꯥꯟꯗꯦꯅꯦ ꯁꯤꯗꯤ ꯍꯥꯎꯇ꯭ꯔꯕꯗꯤ ꯀꯩꯅꯣ ꯏꯃꯥ ꯁꯤꯗꯕꯨ ꯆꯥꯅꯕ ꯍꯥꯏꯗꯅ ꯍꯅꯨꯕꯗꯨꯗꯒꯤ ꯀꯦꯁꯤꯟꯅꯔꯒ ꯁꯤꯜ ꯇꯞꯇꯅ ꯂꯧꯊꯣꯔꯛꯄꯅꯤꯗꯅ ꯂꯧꯊꯣꯔꯛꯀꯗꯕꯅꯤ ꯏꯆꯥꯁꯤꯗꯤ ꯀꯔꯤꯒꯤ ꯄꯥꯡꯒꯜꯅ ꯊꯕꯛ ꯋꯥꯅ ꯁꯨꯕ ꯀꯥꯏꯅ ꯆꯥꯈ꯭ꯔꯕ ꯅꯨꯡꯁꯥꯁꯤꯗ ꯀꯨꯁꯨ ꯀꯨꯃꯦꯟ ꯃꯥꯡꯅꯕꯅꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯈꯔ ꯑꯍꯟꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤꯀꯣ ꯁꯤꯜꯒꯗꯤ ꯑꯁ ꯍꯥꯏꯔꯨꯕꯗ ꯄꯤꯔꯛꯄꯅꯤ ꯍꯦꯛꯇ ꯍꯥꯜꯂꯤ ꯁꯤꯜ ꯌꯥꯝ ꯄꯥꯏꯔꯝꯗꯧ ꯃꯥꯜꯂꯤ ꯑꯗꯣ ꯏꯃꯥꯒꯤ ꯋꯥꯗꯤ ꯀꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯒꯤ ꯈꯔ ꯄꯪꯂꯞ ꯇꯧꯕ ꯑꯃ ꯈꯜꯂꯒꯅꯦ ꯊꯨꯅ ꯆꯦꯟꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯁꯦ ꯃꯧꯅ ꯍꯦꯛ ꯈꯪꯂꯛꯄꯗ ꯀꯅꯥꯅꯁꯨ ꯂꯧꯕꯤꯔꯣꯏꯅꯦ ꯄꯥꯡꯒꯟꯅꯤ ꯅꯪꯕꯨ ꯍꯣꯏ ꯏꯃꯥ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤ ꯇꯥ ꯃꯨꯖꯥꯎꯗꯔ ꯀꯩꯅꯣ ꯈꯔ ꯊꯨꯅ ꯆꯦꯟꯊꯣꯛꯈꯤꯅꯕꯅ ꯇꯧꯔꯒꯦ ꯍꯩ ꯇꯧꯔꯒꯦ ꯅꯠꯇꯦ ꯌꯥꯝ ꯑꯊꯨꯕꯗ ꯆꯦꯟꯈ꯭ꯔꯣ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ ꯁꯣꯝꯗ ꯂꯩꯃꯒꯤ ꯌꯨꯝꯗꯅꯤ ꯂꯣꯌꯥꯅ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯀꯩꯅꯣ ꯉꯁꯥꯏꯗꯒꯤ ꯃꯄꯥꯟꯁꯤꯗ ꯁꯨꯝ ꯐꯝꯃꯒ ꯂꯩꯔꯤꯁꯤꯕꯣ 이마시야 숨항식 랑바니다. 아도 이마기 붕어 낭부 이모도 아목다가 거비를 쏘아.
ꯐꯅꯁꯨ ꯀꯨꯏꯔꯦ ꯃꯥꯁꯨ ꯁꯥꯎꯕ ꯐꯔꯝꯕꯁꯨ ꯌꯥꯏ ꯏꯃꯥ ꯑꯗꯨꯒꯤ ꯋꯥ ꯑꯣꯏꯔꯕꯗꯤ ꯅꯆꯥꯗ ꯑꯅꯤꯔꯛ ꯁꯨꯅ ꯍꯥꯏꯕꯤꯔꯅꯨ ꯑꯩ ꯃꯥꯕꯨ ꯍꯟꯅ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ ꯍꯥꯏꯅ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ ꯅꯪꯕꯨ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯥꯁꯦ ꯅꯪꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕ ꯅꯨꯄꯤꯅꯤꯅꯦ ꯃꯥꯁꯨ ꯏꯀꯥꯏꯗꯨꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯉꯝꯗꯕꯒꯤ ꯅꯪꯅ ꯀꯧꯕ ꯂꯥꯛꯄ ꯉꯥꯏꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯅꯣ ꯀꯔꯥꯏꯗꯒꯤ ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯕꯅꯣ ꯏꯃꯥ ꯃꯥ ꯃꯅꯤꯡ ꯌꯥꯝ ꯇꯧꯕ ꯄꯥꯝꯕ ꯅꯨꯄꯤꯅꯤ ꯑꯗꯨꯅ ꯃꯅꯤꯡ ꯇꯧꯖꯈ꯭ꯔꯁꯅꯨ ꯍꯧꯖꯤꯛꯁꯨ ꯂꯝꯕꯤ ꯂꯝꯖꯥꯎꯗꯒ ꯀꯣꯏꯆꯠ ꯆꯠꯇꯅ ꯅꯨꯄꯥꯒ ꯀꯣꯏꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯔꯤ ꯍꯥꯏꯕꯅꯤ ꯍꯥ ꯊꯥꯖ ꯃꯥꯟꯕꯤꯕ ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯍꯦꯛ ꯇꯧꯕ꯭ꯔꯥ ꯅꯠꯇꯦ ꯅꯪꯅ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯈꯪꯂꯤꯕ ꯑꯩꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕꯩ ꯇꯧꯊꯣꯏꯕꯗꯣ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯈꯨꯜꯗꯒꯤꯅꯤ ꯃꯥꯅ ꯍꯥꯏꯔꯛꯇꯅ ꯑꯩ ꯄꯥꯎ ꯂꯣꯏ ꯇꯥꯔꯕꯅꯤꯃ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯃꯣꯏꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯝꯗ ꯀꯔꯤꯅꯣꯁꯨ ꯌꯥꯝ ꯍꯥꯏꯅꯩꯗ ꯃꯊꯣꯡ ꯀꯌꯥ ꯆꯥꯗ ꯃꯥꯜꯂꯤ ꯏꯁ ꯀꯌꯥꯗ ꯉꯝꯃꯤꯅꯣꯅꯦ ꯃꯧ ꯃꯥꯅꯕꯣ ꯑꯩꯅꯗꯤ ꯏꯃꯧꯅꯤ ꯊꯦꯝꯅꯧꯗꯨꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯅꯕ ꯍꯥꯏꯗꯅ ꯍꯣꯠꯅꯔꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯊꯥꯖ ꯃꯥꯟꯕꯤ ꯑꯃꯨꯖꯥꯎꯗ ꯆꯦꯜꯂꯝꯃꯤ ꯑꯃꯨꯖꯥꯎꯒꯤ ꯏꯃꯨꯡꯗꯤ ꯊꯥꯖ ꯃꯥꯟꯕꯤꯕꯨ ꯃꯧ ꯑꯣꯏꯔꯦ ꯈꯪꯗꯕꯅ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯊꯥꯖ ꯃꯥꯟꯕꯤꯕꯨ ꯂꯧꯔꯨꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯄꯨꯔꯛꯂ ꯃꯇꯨꯡ ꯍꯥꯏꯗꯣꯛꯄ ꯆꯠꯂꯝꯃꯤ ꯏꯕꯣꯆꯧ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯅꯦꯗꯅ ꯆꯠꯈ꯭ꯔꯒ ꯌꯥꯝ ꯁꯥꯎꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯊꯥꯔꯤꯛꯅ ꯃꯈꯣꯏ ꯃꯄꯥ ꯍꯟꯕꯤꯔꯦꯗꯅ ꯀꯔꯤ ꯍꯥꯏꯅꯔꯛꯂꯒꯦ ꯂꯨꯍꯣꯡꯕꯅ ꯀꯔꯝ ꯀꯥꯟꯗ ꯇꯥꯔꯕ ꯑꯩ ꯃꯃꯥ ꯇꯥꯅꯤꯡꯗꯦꯀꯣ ꯀꯔꯤꯒꯤ ꯂꯨꯍꯣꯡꯕꯒ ꯑꯝꯇ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯅ ꯀꯔꯤꯅꯣ ꯑꯗꯨꯛ ꯁꯥꯎꯕꯤꯔꯤꯕꯗꯨꯕꯣ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯅꯠꯇꯦ ꯃꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯅꯒ ꯀꯩ ꯍꯥꯏꯔꯒꯦ ꯃꯤ ꯃꯆꯥꯅꯨꯄꯤ ꯄꯤꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯛꯏꯔꯥ ꯍꯥꯏ ꯋꯥꯅꯤ ꯃꯃꯥ ꯅꯪ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯆꯥꯅꯨꯄꯥ ꯃꯤꯒꯤ ꯂꯨꯈꯥꯛ ꯆꯥꯕ ꯍꯨꯏꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯥ ꯍꯟꯅ ꯑꯝꯇ ꯀꯧꯊꯣꯔꯛꯎ ꯅꯆꯥꯅꯨꯄꯥꯗꯤ ꯏꯃꯨꯡꯗ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨꯕ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ ꯋꯥꯗꯣ ꯑꯝꯇ ꯐꯖꯅ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯍꯩ ꯅꯆꯥꯅꯨꯄꯥ ꯁꯟ ꯍꯨꯔꯥꯟ ꯃꯥꯟꯕꯗꯨꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯁꯤ ꯂꯩꯁꯥꯕꯤ ꯅꯠꯇꯦꯅꯦ ꯃꯌꯨꯝ ꯄꯥꯜꯂꯨꯔꯕꯤ ꯃꯧ ꯑꯣꯏꯗꯅ ꯂꯩꯔꯝꯃꯤ ꯍꯥꯏꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯖꯠ ꯂꯣꯏꯅ ꯂꯣꯏꯔꯗꯅꯁꯦ ꯍꯥ ꯀꯔꯤ ꯃꯧꯅꯦ ꯏꯁ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯅꯆꯥꯅꯨꯄꯥꯗꯣ ꯍꯟꯗꯛꯇ ꯀꯧꯊꯣꯔꯛꯎ ꯍꯩ ꯑꯃꯨꯖꯥꯎ ꯍꯥꯏꯕ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯅꯪ ꯑꯃꯨꯛꯇ ꯃꯄꯥꯟ ꯊꯣꯛꯂꯛꯎ ꯀꯩ ꯍꯥꯏꯒꯦꯕ ꯑꯩꯕꯨ ꯀꯧꯕꯕꯣ ꯍꯩ ꯏꯃꯥꯒꯤ ꯑꯃꯨꯖꯥꯎ ꯍꯥꯏꯕ ꯑꯄꯪꯖꯥꯎ ꯀꯩꯅꯣ ꯑꯗꯨ ꯍꯥꯏꯅꯕ ꯏꯃꯥꯅꯤꯕꯨ ꯃꯄꯥꯟꯁꯤ ꯀꯧꯊꯣꯔꯛꯏꯁꯤꯕꯣ ꯍꯩ ꯅꯪꯅ ꯉꯔꯥꯡ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤꯗꯅ ꯊꯔꯣꯏ ꯃꯅꯤꯡ ꯃꯥꯅꯤꯡ ꯄꯨꯔꯛꯏꯁꯦ ꯑꯁꯤ ꯃꯧꯅꯤ ꯍꯥꯏꯕ ꯅꯪ ꯍꯥꯟꯅ ꯈꯪꯗꯕ꯭ꯔꯥ ꯍꯥ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯣ ꯃꯌꯨꯝ ꯄꯥꯜꯂꯨꯕꯤ ꯃꯧꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯍꯤꯔꯦꯝꯃ ꯑꯣꯟꯊꯣꯛꯄ ꯀꯅꯥ ꯍꯥꯏꯅꯣ ꯑꯗꯨꯒꯨꯝꯕ ꯋꯥꯗꯨꯕꯣ ꯏꯄꯥꯒꯤ ꯃꯨꯖꯥꯎ ꯅꯪ ꯄꯥꯕꯅ ꯍꯜꯂꯛꯏꯕꯁꯦ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤꯅꯤ ꯀꯣ ꯈꯨꯜ ꯂꯩꯀꯥꯏ ꯄꯨꯝꯕꯅ ꯂꯣꯏꯅ ꯍꯥꯏꯅꯍꯧꯔꯤꯕꯅꯤ ꯏꯇꯥꯎ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯃꯥꯏꯁꯤ ꯀꯌꯥꯗꯤ ꯏꯀꯥꯏꯅ ꯍꯜꯂꯛꯈ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯊꯥꯖ ꯃꯥꯟꯕꯤꯕꯣ ꯑꯗꯨꯋꯥꯏꯗꯅꯦ ꯁꯖꯤꯛ ꯆꯥꯕ ꯁꯟꯗꯧꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯅꯨꯄꯤꯁꯦ ꯌꯨꯝꯁꯤꯗꯗꯤ ꯌꯥꯝ ꯊꯨꯅ ꯆꯠꯍꯟꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯃꯁꯝ ꯑꯁꯦ ꯂꯥꯛꯐꯣꯏꯗꯅꯅꯦ ꯉꯁꯤ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯕ ꯁꯣꯏꯔꯣꯏ ꯍꯣꯏꯃ ꯑꯩ ꯆꯠꯍꯟꯈꯤꯒꯦ ꯆꯤꯟꯊꯤꯕꯤ ꯃꯧ ꯃꯥꯕꯨ ꯑꯃꯨꯖꯥꯎ ꯑꯩꯅ ꯂꯧꯕ ꯀꯥꯏꯗꯨꯗꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗꯤ ꯅꯠꯇꯦ ꯃꯄꯣꯛ ꯆꯥꯝꯃꯅꯁꯨ ꯑꯣꯏꯊꯣꯛꯇꯕꯅꯤ ꯉꯥꯡꯗꯨꯅ ꯑꯃꯨꯛ ꯂꯩꯔꯅꯨꯅꯦ ꯁꯟ ꯍꯨꯔꯥꯟ ꯃꯥꯟꯕ ꯅꯪꯕꯣ ꯀꯣꯛ ꯆꯠꯍꯟꯈ꯭ꯔꯣꯅꯦ ꯑꯩ ꯃꯥꯒꯤ ꯃꯁꯛꯁꯦ ꯌꯦꯡꯅꯤꯡꯗ꯭ꯔꯦꯕ ꯑꯁꯨꯝꯅ ꯑꯃꯨꯖꯥꯎ ꯍꯣꯏꯒꯤ ꯏꯃꯨꯡꯅ ꯊꯥꯖ ꯃꯥꯟꯕꯤꯕꯨ ꯃꯧ ꯑꯣꯏꯔꯦ ꯈꯪꯂꯛꯄꯗꯒꯤ ꯃꯥꯕꯨ ꯂꯧꯕ ꯉꯝꯃꯣꯏ ꯍꯥꯏꯕꯗꯒꯤ ꯊꯥꯖ ꯃꯥꯟꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯋꯥꯈꯜ ꯇꯥꯕꯒꯤ ꯃꯍꯨꯠ ꯔꯥꯁꯤ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯆꯥꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯨꯄꯥꯕꯨ ꯃꯥ ꯃꯊꯟꯇꯔꯣ ꯏꯆꯥꯕꯨ ꯀꯔꯤ ꯋꯥꯠꯀꯦꯅꯦ ꯍꯥ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯅꯨꯄꯥ ꯀꯣꯛꯊꯣꯛ ꯑꯃꯅꯤ ꯂꯩꯔꯤꯕ ꯑꯗꯣ ꯏꯃꯥ ꯑꯩ ꯈꯣꯏꯗꯧꯗꯤ ꯑꯣꯈꯥꯛ ꯁꯥꯎꯅꯤꯡꯉꯤꯍꯦ ꯉꯁꯥꯏꯒꯤ ꯃꯇꯧꯗꯣ ꯃꯣꯏꯒꯤ ꯃꯃꯥꯗꯨꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯑꯩꯅꯦ ꯆꯦꯟꯊꯣꯛꯑꯒ ꯃꯁꯝꯗꯣ ꯍꯦꯛꯇ ꯈꯨꯗꯥꯡ ꯌꯦꯜꯂꯒ ꯐꯣꯠꯅ ꯁꯤꯔꯐꯥꯎ ꯈꯟꯕꯅꯤ ꯀꯩꯁꯨ ꯑꯝꯇ ꯍꯦꯛ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡꯗꯨꯗ ꯏꯆा ꯂꯩꯗꯨꯅ ꯅꯨꯡꯉꯥꯏꯒꯗꯕ ꯅꯠꯇꯦ ꯃꯃꯥ ꯁꯛꯇꯥꯗꯨꯒ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯥꯒꯤ ꯑꯃꯨꯖꯥꯎ ꯍꯥꯏꯕꯗꯨꯗꯒꯤ ꯍꯦꯟꯕ ꯅꯨꯄꯥ ꯑꯃꯃꯨꯛ ꯍꯦꯛꯇ ꯊꯤꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯁꯨ ꯑꯩ ꯁꯤꯃꯧꯅꯤ ꯈꯪꯉꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯃꯥ ꯑꯗꯨꯒꯤꯕꯨ ꯀꯩꯅꯣ ꯏꯃꯥ ꯇꯧꯒꯦ ꯏꯃꯥꯅ ꯄꯨꯝꯅꯃꯛ ꯐꯅꯕ ꯇꯧꯒꯦ ꯇꯧꯕꯇꯕꯨ ꯍꯟꯗꯛꯇꯤ ꯈꯔ ꯄꯪꯂꯞ ꯇꯧꯕ ꯏꯆꯥꯒꯤ ꯈꯨꯗꯣꯝꯕꯤꯗꯣ ꯎꯪꯕ ꯌꯥꯗꯧꯕ ꯑꯣꯏꯅ ꯈꯜꯂꯨꯏ ꯏꯆꯥꯁꯤꯗꯤ ꯍꯣꯏ ꯏꯃꯥ ꯊꯥꯖ ꯃꯥꯟꯕꯤ ꯑꯩꯅꯕꯨ ꯅꯨꯄꯥ ꯋꯥꯠꯄ꯭ꯔꯣ ꯑꯩꯅ ꯈꯤꯇꯪ ꯀꯦꯁꯤꯟꯅꯕꯗ ꯅꯨꯄꯥꯁꯤꯡꯁꯦ ꯑꯩꯒꯤ ꯈꯣꯡꯁꯤꯗꯅꯦ ꯂꯣꯏꯅ ꯇꯨꯗꯧ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯊꯥꯖ ꯃꯥꯟꯕꯤꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯄꯥ ꯅꯍꯥ ꯀꯣꯏꯕ ꯂꯝꯕꯤ ꯂꯝꯖꯥꯎ ꯊꯣꯛꯄ ꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯃꯣꯏꯒꯤ ꯃꯃꯥ ꯃꯆꯥꯁꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯗꯦ ꯑꯃꯨꯛꯇꯪ ꯃꯇꯥꯡ ꯆꯥꯕ ꯉꯥꯏꯗꯨꯅ ꯂꯩꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯉꯥꯁꯤ
ꯌꯥꯟꯕꯕꯨ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯈꯨꯗꯥꯡꯒ ꯂꯣꯏ ꯁꯤꯗꯔꯤ ꯋꯥꯅꯤ ꯐꯅꯕꯨ ꯁꯥꯎꯏꯍꯦ ꯁꯤꯒꯤ ꯉꯥꯁꯤꯗꯤ ꯌꯨꯝ ꯌꯧꯗꯣꯔꯦ ꯏꯃꯥ ꯑꯗꯨꯝ ꯄꯥꯏꯔꯣ ꯉꯁꯥꯏ ꯇꯥ ꯈꯣꯏꯃꯨꯗ ꯑꯩꯅ ꯀꯦꯁꯤꯟꯅꯔꯒ ꯂꯩꯍꯟꯕꯅꯤꯗ ꯏꯃꯥ ꯃꯦꯝꯆꯥꯅ ꯍꯩ ꯊꯥꯔꯣ ꯑꯩꯗꯤ ꯃꯤꯠꯁꯤ ꯑꯣꯟꯊꯣꯛꯅꯕꯨ ꯅꯥꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯅꯪꯗ ꯅꯠꯇꯦꯍꯦ ꯃꯦꯝꯆꯥ ꯏꯕꯦꯝꯃ ꯑꯩꯁꯨꯅꯤ ꯃꯤꯠꯁꯤ ꯅꯥꯃꯟꯗꯅꯅꯦ ꯀꯣꯊꯣꯛꯂꯒꯕꯨ ꯂꯪꯊꯣꯛꯅꯤꯡꯕꯝ ꯌꯥꯎꯔꯦꯗ ꯑꯩꯗꯤ ꯍꯣꯏꯅꯦ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯗꯅ ꯇꯧꯖꯁꯥꯏꯅꯣ ꯈꯪꯗꯦ ꯃꯃꯥꯏꯁꯤꯡꯁꯦ ꯏꯀꯥꯏꯒꯤꯅꯤ ꯍꯥꯏꯗꯅ ꯑꯣꯅꯦ ꯂꯩꯀꯥꯏꯁꯤꯗ ꯃꯧꯅ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯂꯩꯔꯕꯅꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯒ ꯃꯄꯥꯟ ꯊꯣꯛꯍꯟꯗꯧꯒ ꯇꯜꯂꯦꯍꯦ ꯍꯣ ꯑꯗꯨꯅꯕꯨ ꯃꯄꯥꯟꯒ ꯑꯝꯇ ꯊꯣꯛꯍꯜꯂꯛꯀꯅꯣ ꯐꯠꯇꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯃꯇꯧ ꯇꯝꯃꯛꯅꯕꯅꯤ ꯅꯆꯥꯁꯤꯡꯗꯣ ꯆꯦꯛꯁꯤꯜꯂꯨ ꯏꯕꯦꯝꯃ ꯏꯃꯥꯒꯤ ꯊꯥꯖꯃꯥꯟꯕꯤ ꯃꯣꯏ ꯍꯥꯏꯁꯦ ꯏꯃꯥ ꯏꯆꯥꯗ ꯅꯠꯇ꯭ꯔꯥ ꯍꯣ ꯃꯤꯁꯤꯡꯁꯦ ꯃꯊꯧꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤꯕ ꯍꯥꯏꯗꯅ ꯑꯃꯨꯛ ꯇꯣꯏꯕ ꯄꯥꯟꯅꯗꯅ ꯂꯩꯈꯤꯕ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯃꯄꯥꯟ ꯊꯣꯛꯇꯧꯗꯨꯝ ꯇꯜꯂꯦꯍꯦ ꯑꯁꯦꯡꯕ ꯑꯁ ꯏꯃꯥꯁꯤꯗꯤ ꯃꯣꯏꯒꯨꯝꯕ ꯆꯥꯎꯈꯠꯇꯕ ꯃꯤꯀꯣꯟ ꯁꯤꯟꯅꯔꯨꯗꯨꯅ ꯀꯩꯗꯧꯅꯔꯨꯗꯣꯏꯅꯣ ꯇꯟꯗ꯭ꯔꯥ ꯈꯪ ꯌꯨꯝ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯣꯏꯗꯍꯦ ꯉꯥꯁꯤꯗꯨꯝ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯔꯨꯁꯤ ꯏꯃꯥ ꯏꯆꯥ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯊꯥꯖꯃꯥꯟꯕꯤ ꯃꯃꯥ ꯃꯆꯥꯅ ꯈꯣꯏꯃꯨ ꯀꯧꯕ ꯈꯔ ꯄꯪꯇꯛ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯐꯥꯗꯨꯅ ꯊꯥꯖꯃꯥꯟꯕꯤꯕꯨ ꯆꯦꯜꯍꯟꯈꯤ ꯍꯟꯗꯛꯇꯤ ꯊꯥꯖꯃꯥꯟꯕꯤꯕꯨ ꯃꯃꯥꯅ ꯁꯥꯎꯕ ꯁꯥꯗꯨꯅ ꯏꯟꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯊꯥꯖꯃꯥꯟꯕꯤꯁꯤ ꯃꯧꯅꯤ ꯍꯥꯏꯕ ꯈꯣꯏꯃꯨꯒꯤ ꯏꯃꯨꯡꯅ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯈꯣꯏꯃꯨꯒꯤ ꯃꯃꯥ ꯇꯔꯨꯕꯤꯗꯤ ꯃꯃꯧꯗꯨ ꯏꯟꯊꯣꯔꯛꯂꯕꯅꯤ ꯍꯥꯏꯗꯅ ꯑꯎꯟꯄꯣꯠ ꯄꯨꯔꯛꯇꯕꯒꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯔꯨꯕꯤ ꯃꯄꯥꯝꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯅꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯏꯃꯨꯡꯗ ꯏꯁꯧ ꯇꯧꯔꯤ ꯑꯩꯅꯦ ꯌꯨꯝꯁꯤꯗ ꯈꯣꯡꯁꯤ ꯍꯦꯛ ꯊꯥꯡꯖꯤꯜꯂꯛꯄꯒ ꯈꯣꯏꯗꯧꯁꯤ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤꯗ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯑꯍꯟ ꯆꯥꯎꯅ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯅꯄꯥꯝꯗ ꯆꯠꯅꯤꯗꯅ ꯆꯠꯈ꯭ꯔꯒ ꯐꯤꯕꯝ ꯀꯥꯏꯔꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯑꯗꯨꯛ ꯁꯥꯎꯅ ꯍꯜꯂꯛꯏꯗꯨꯕꯨ ꯅꯠꯇꯦ ꯅꯄꯥꯝꯗ ꯆꯥꯛꯀ ꯄꯤꯖꯔꯛꯇ꯭ꯔꯕ ꯍꯥꯏ ꯋꯥꯅꯤ ꯑꯩꯈꯣꯏ ꯃꯄꯥꯁꯨꯅꯤ ꯃꯤꯅ ꯁꯥꯎꯔꯤꯉꯩꯁꯤꯗꯅꯦ ꯃꯩꯗꯣ ꯈꯤꯠ ꯌꯥꯡꯁꯤꯟꯕꯤꯔꯛꯑꯅꯨ ꯑꯁꯥꯎꯕ ꯄꯨꯝꯕꯁꯦ ꯃꯈꯣꯏ ꯃꯄꯥꯗ ꯂꯣꯏ ꯍꯥꯏꯊꯔꯛꯇ꯭ꯔꯤꯉꯩꯅꯦ ꯇꯨꯃꯤꯟ ꯂꯩꯖꯍꯧ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯇꯨꯃꯤꯟ ꯂꯩꯖꯍꯧ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯦꯞꯄ ꯐꯥꯎ ꯑꯩ ꯉꯝꯃꯛꯇ꯭ꯔꯦꯅꯦ ꯅꯪꯒꯤ ꯑꯁꯥꯎꯕꯒꯤ ꯃꯩꯁꯥꯗꯣ ꯑꯩꯉꯣꯟꯗꯁꯨ ꯐꯪꯉꯤ ꯋꯥꯅꯤ ꯈꯤꯇ ꯆꯥꯅꯤꯡꯈꯤꯗ꯭ꯔꯤꯍꯦ ꯑꯣ ꯑꯗꯨꯔꯣ ꯃꯤꯒꯤꯅ ꯑꯃꯨꯛꯇꯣꯏꯕ ꯏꯃꯨꯡꯗꯨꯃ ꯑꯋꯨꯟꯄꯣꯠꯅ ꯈꯣꯡ ꯊꯝꯕ ꯐꯥꯎ ꯂꯩꯍꯧꯗꯦ ꯇꯧꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯃꯁꯤꯗꯩꯁꯤꯗ ꯃꯁꯥ ꯉꯥꯛꯇ ꯂꯥꯛꯄ ꯁꯤꯗꯕꯨ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯈꯣꯏꯗꯧꯑꯁꯦ ꯁꯥꯎꯒꯠꯂꯣꯏꯗꯣꯔꯤꯗꯨꯕ ꯑꯩ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯑꯩ ꯍꯥꯏꯔꯤꯕꯁꯤ ꯏꯍꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯃꯤ ꯑꯔꯩꯕ ꯃꯤꯒꯤ ꯋꯥꯅꯤ ꯀꯩꯅꯣ ꯑꯔꯩꯕ ꯃꯤꯒ ꯂꯩꯇꯕ ꯃꯤꯒ ꯂꯝꯕꯥ ꯇꯧꯔꯨ ꯌꯥꯕ꯭ꯔꯣ ꯃꯃꯥ ꯅꯪꯁꯤꯗꯤ ꯐꯅꯃꯛ ꯂꯩꯇ꯭ꯔꯕꯁꯨꯅꯦ ꯁꯦꯃꯥꯏ ꯀꯔꯤꯅꯣ ꯀꯗꯥꯏꯅꯣ ꯇꯥꯟꯅꯔꯒ ꯌꯥꯝꯕ ꯌꯥꯝꯗꯕ ꯐꯃꯨꯡ ꯑꯃ ꯎꯄꯨ ꯑꯃ ꯏꯔꯦꯟꯖꯅ ꯂꯨꯍꯣꯡꯕ ꯌꯥꯏ ꯍꯥꯏꯕꯅꯤꯅ ꯃꯗꯨꯃ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥ ꯑꯍꯟꯅꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯑꯃ ꯇꯧꯔꯒ ꯏꯔꯦꯟꯖꯅ ꯌꯨꯝꯁꯦ ꯄꯥꯟꯗꯧꯕꯗꯣ ꯃꯃꯥꯗꯨꯅ ꯁꯥꯎꯔꯤꯕꯅꯦꯗꯅ ꯊꯣꯛ ꯏꯟꯊꯣꯔꯛꯑꯦ ꯃꯆꯥꯅꯨꯄꯤꯁꯤꯁꯨ ꯌꯨꯝꯗ ꯊꯤꯟꯕꯤꯔꯅꯨ ꯍꯥꯏꯗꯅ ꯍꯦꯛꯇ ꯇꯧꯋꯦ ꯃꯃꯥ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯍꯧꯈ꯭ꯔ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯇꯨꯃꯤꯟ ꯂꯩꯔꯣ ꯌꯥꯔꯦ ꯅꯠꯇꯦ ꯑꯩꯅ ꯉꯛꯏꯕꯗꯤ ꯃꯆꯥ ꯄꯣꯛꯊꯣꯛꯑꯒ ꯃꯆꯥꯒꯤ ꯀꯔꯤꯁꯨ ꯄꯤꯅꯤ ꯈꯪꯗ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯏꯟꯊꯣꯔꯛꯄꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦꯕ ꯁꯤꯕꯨ ꯇꯨꯃꯤꯟ ꯂꯩꯔꯣꯗ ꯃꯃꯥ ꯅꯪꯕꯨ ꯅꯃꯧꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯃꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯅꯤ ꯇꯥꯁꯅꯨ ꯇꯥꯅꯕ ꯍꯥꯏꯗꯅꯅꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯈꯣꯏꯃꯨꯁꯨ ꯈꯔ ꯄꯪꯂꯞ ꯇꯧꯕꯅꯤꯅ ꯃꯥꯒꯤ ꯏꯁꯧꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯅꯪꯁꯨ ꯑꯋꯣꯟꯄꯣꯠꯇꯣ ꯈꯔꯗꯤ ꯄꯨꯔꯛꯀꯦ ꯍꯥꯏꯗꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯉ ꯂꯩꯔꯦꯕ ꯑꯩ ꯑꯗꯨꯝ ꯇꯥꯅꯤꯡꯗꯦꯕ ꯑꯩ ꯎꯔꯒꯁꯨ ꯉꯥꯡꯕꯁꯦꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯇꯧꯔꯤꯕ ꯅꯨꯄꯥ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯁꯅꯨ ꯇꯥꯁꯤꯟꯅꯔꯨ ꯇꯜꯂꯒ ꯋꯥꯔꯒ ꯃꯥꯏꯊꯣꯛꯆꯈꯤꯁꯅꯤ ꯑꯩꯁꯨꯅꯦ ꯑꯩ ꯍꯦꯛ ꯎꯕꯒ ꯅꯣꯏꯅ ꯃꯥꯁꯤꯅ ꯀꯣꯠꯁꯤ ꯀꯣꯠꯇꯅ ꯉꯥꯡꯂꯤꯕꯅꯤ ꯑꯩꯗꯤ ꯏꯊꯨꯟꯗꯕ ꯋꯥꯄꯤꯗꯦ ꯍꯥꯏꯁꯤꯅꯤ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯅꯨꯄꯥ ꯅꯪꯁꯤ ꯇꯧꯅ ꯄꯪꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦꯅꯦ ꯁꯤ ꯋꯥꯁꯦ ꯍꯪꯒꯦ ꯇꯧꯔꯒ ꯑꯗꯨꯝ ꯍꯦꯛꯇ ꯀꯥꯎꯕ ꯀꯩ ꯋꯥꯅꯣ 이번에 ꯆꯦꯟꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗ ꯅꯣꯏ ꯏꯃꯥꯅ ꯅꯪꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯊꯤꯟꯗꯣꯔꯛꯄꯅꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯅꯣꯏ ꯏꯃꯥꯅ ꯌꯥꯝ ꯁꯥꯎꯅ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ 이번이 ꯈꯪꯅꯕꯁꯨ ꯅꯣꯏ 이마는 ꯑꯗꯨꯝ ꯈꯪꯕꯅꯤ ꯑꯗꯨꯒ ꯅꯣꯏ 이마는 ꯌꯥꯝ ꯁꯥꯎꯔꯤꯁꯤ ꯀꯔꯤꯅꯣ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯃꯤ 이마는 ꯁꯥꯎꯕꯗꯨꯕꯨ ꯑꯗꯒꯤ ꯑꯩꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯦꯟꯁꯤ ꯍꯥꯏꯕꯁꯨ ꯅꯪꯅ ꯆꯦꯜꯂꯁꯦꯗꯅ 이번이 ꯈꯪꯅꯕ ꯊꯥ ꯐꯥꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯉꯝꯗꯅ ꯆꯦꯜꯂꯤ ꯑꯁ ꯑꯗꯨ ꯌꯧꯔꯗꯤ ꯑꯩ ꯈꯪꯗ꯭ꯔꯤꯁꯦ ꯑꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯀꯩꯊꯦꯜꯗ ꯎꯅꯔꯝꯃꯤ
ꯅꯣꯏꯒꯤ ꯅꯅꯦꯝꯗꯨꯗꯤ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯉꯤꯕ꯭ꯔꯥ? ꯑꯁ ꯍꯥꯟꯅꯗꯤ ꯌꯥꯝ ꯂꯥꯡꯉꯝꯃꯤ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯜꯂ ꯃꯥꯜꯂꯦ, ꯈꯔ ꯐꯈ꯭ꯔꯦ꯫ ꯈꯣꯏꯃꯨꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯏ? ꯅꯪꯅ ꯍꯥꯏꯕ ꯑꯗꯨꯝ ꯏꯟꯕ꯭ꯔꯥ? ꯃꯥꯒꯤ ꯋꯥꯗꯤ ꯑꯩꯅ ꯍꯥꯏꯔꯤꯉꯩ ꯂꯣꯏꯅ ꯏꯜꯂꯤ꯫ ꯃꯔꯛ ꯃꯔꯛꯇ ꯃꯃꯥꯅ ꯏꯁꯧ ꯂꯥꯡꯃꯟꯕꯒꯤ ꯋꯥꯍꯪꯒꯗꯤ ꯑꯗꯨꯝ ꯍꯪꯉꯤ ꯃꯥꯁꯨ꯫ ꯐꯔꯦ ꯐꯔꯦ, ꯃꯥꯅꯕꯨ ꯅꯪꯅ ꯍꯥꯏꯕ ꯏꯜꯂꯒꯗꯤ ꯑꯇꯩꯗꯤ ꯑꯔꯥꯏꯕꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯑꯩ ꯑꯊꯨꯕꯤꯗ ꯃꯥꯕꯨ ꯌꯨꯝꯗ ꯄꯨꯔꯒꯦ꯫ ꯏꯃꯥꯅ ꯊꯟꯗ ꯂꯩꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯩ, ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯈꯣꯅꯦ꯫ ꯏꯃꯥꯒꯤ ꯋꯥꯗꯤ ꯏꯃꯥꯁꯨ ꯊꯣꯏꯅ ꯁꯣꯟꯕ ꯅꯠꯇ꯭ꯔꯤ, ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯃꯥ ꯑꯩꯒꯤ ꯁꯦꯜꯗꯣ ꯈꯔ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯔꯛꯎ, ꯏꯁꯥꯅ ꯈꯪꯅ꯫ ꯍꯣꯏꯅꯦ, ꯑꯗꯨꯒꯤꯕꯨꯗꯤ ꯍꯧꯖꯤꯛꯁꯨ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯑꯦ꯫ ꯁꯤꯅ ꯃꯇꯝ ꯈꯔ ꯁꯤꯖꯤꯟꯅꯔꯣ꯫ ꯏꯃꯥꯅ ꯑꯋꯥꯠꯄ ꯂꯩꯔꯁꯨ ꯇꯨꯃꯤꯟꯅ ꯄꯥꯎ ꯆꯦꯜꯂꯣ꯫ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯅꯨꯄꯥ ꯑꯄꯪꯕ ꯑꯃ ꯈꯜꯂꯒ ꯃꯌꯨꯝ ꯄꯥꯟꯈꯤꯕꯁꯦ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗꯦ꯫ ꯈꯔ ꯂꯩꯔꯕꯗꯤ ꯏꯌꯥ ꯑꯄꯪꯕꯗꯨꯁꯨ ꯌꯨꯝꯗ ꯌꯥꯍꯣꯡ ꯏꯜꯍꯜꯂꯒ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯃꯛꯅꯤ ꯅꯆꯥꯅ ꯄꯥꯝꯕꯁꯨ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯇꯔꯨꯕꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯊꯕꯥꯗꯨ ꯃꯁꯤꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯆꯦ, ꯍꯣꯏ ꯏꯆꯦ, ꯏꯆꯦ ꯂꯩꯕ꯭ꯔꯣ? ꯍꯩꯃꯥ, ꯊꯕꯥ, ꯅꯪ ꯂꯥꯛꯏꯕ꯭ꯔꯥ? ꯍꯣꯏ ꯏꯆꯦ, ꯏꯆꯦꯗꯤ ꯅꯃꯧ ꯐꯪꯈꯤꯕꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔ ꯃꯥꯜꯂꯦꯗ꯫ ꯊꯕꯥ ꯏꯕꯦꯝꯃ, ꯅꯆꯦꯗꯤ ꯅꯨꯡꯉꯥꯏꯕꯗ ꯂꯣꯏꯔꯦꯍꯦ ꯑꯃꯨꯛ ꯇꯣꯏꯕ꯫ ꯀꯩꯗꯧꯔꯒꯦꯅ ꯍꯥꯏꯔꯤꯁꯤꯕꯨ ꯏꯆꯦ? ꯃꯧꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯉꯥꯏꯈꯣ, ꯏꯕꯨꯡꯉꯣꯗꯤ ꯅꯥꯕ ꯈꯔ ꯐꯔꯕ꯭ꯔꯥ? ꯍꯣꯏ, ꯈꯔ ꯐꯔꯦ꯫ ꯑꯗꯨꯗꯅꯦ ꯑꯩꯅ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯏꯕꯁꯦ꯫ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯁꯨ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯈꯣꯏꯃꯨꯒꯤ ꯅꯨꯄꯤꯗꯣ ꯃꯁꯛ ꯌꯦꯡꯅꯤꯡꯃꯟꯈ꯭ꯔꯗꯅ ꯂꯥꯛꯏꯕꯅꯤ꯫ ꯑꯗꯣ ꯃꯧꯗꯤ ꯂꯩꯇ꯭ꯔꯣ? ꯀꯩꯊꯦꯜꯗ ꯊꯣꯛꯈꯤꯕꯅꯤ, ꯍꯟꯕꯨ ꯍꯜꯂꯛꯑꯅꯤꯗ꯫ ꯑꯩꯗꯤ ꯃꯁꯛꯇꯣ ꯌꯦꯡꯅꯤꯡꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯊꯕꯥ, ꯅꯪ ꯁꯤꯃ, ꯑꯩꯅꯗꯤ ꯑꯋꯨꯟꯄꯣꯠ ꯄꯨꯔꯛꯇꯕꯒꯤ ꯈꯣꯏꯗꯧꯅ ꯃꯔꯣꯜ ꯑꯃ ꯁꯥꯎꯒꯠꯄꯅꯤ, ꯅꯪꯅ ꯃꯧꯗ ꯍꯥꯏꯔꯦ꯫ ꯍꯧꯖꯤꯛꯐꯥꯎ ꯃꯣꯏ ꯃꯃꯥꯗꯨꯕꯨ ꯀꯔꯤꯝꯇ ꯍꯦꯛ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯍꯥꯏꯁꯤꯕꯣ? ꯃꯆꯥꯅꯨꯄꯤꯁꯨ ꯃꯊꯟꯗꯅꯦ ꯍꯥꯏꯅ ꯇꯥꯏ꯫ ꯍꯥꯏꯔꯛꯇꯦ, ꯀꯔꯝꯕ ꯃꯃꯥ ꯑꯉꯥꯎꯕꯤꯅꯣ ꯈꯪꯗꯦ꯫ ꯑꯗꯣ ꯃꯥꯏ ꯋꯥꯁꯤ ꯂꯥꯏ, ꯏꯃꯨꯡꯗ ꯀꯩꯅꯣ ꯈꯔ ꯆꯥꯔꯛꯁꯤ ꯂꯥꯛꯑꯣ꯫ ꯅꯪꯁꯨ ꯂꯥꯛꯇꯕ ꯀꯨꯏꯔꯦ, ꯑꯗꯨꯒꯅꯦ ꯏꯆꯦ ꯏꯪꯈꯣꯜꯗꯒꯤ ꯅꯪꯅ ꯄꯨꯅꯕ ꯃꯅꯥ ꯃꯁꯤꯡꯁꯨ ꯈꯔ ꯍꯦꯛꯄꯤꯒꯦ꯫ ꯍꯣꯏ ꯏꯆꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯕꯥꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯊꯥꯖꯃꯥꯟꯕꯤꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯄꯥ ꯁꯥꯏ꯫ ꯇꯔꯨꯕꯤꯅ, ꯍꯣ ꯁꯤ ꯂꯥꯛꯑꯦ ꯇꯨ, ꯃꯧꯋꯩꯗꯣ꯫ ꯍꯥ, ꯀꯗꯥꯏ? ꯍꯥꯏꯅ ꯌꯦꯡꯊꯣꯔꯛꯄꯗꯗꯤ, ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯂꯣꯌꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ? ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ꯫ ꯏꯔꯝꯃꯥꯅꯤꯗ, ꯑꯁꯤꯗꯤ ꯊꯥꯖꯃꯥꯟꯕꯤꯅꯤꯗ꯫ ꯊꯥꯖꯃꯥꯟꯕꯤꯁꯨ ꯃꯃꯥꯒ ꯊꯦꯡꯅꯔꯨꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯅꯤ꯫ ꯃꯪꯒꯣꯜꯗ ꯃꯅꯦꯝꯒ ꯅꯨꯄꯤ ꯑꯃꯒ ꯂꯦꯞꯂꯤꯕꯗꯨꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯋꯥꯈꯜ ꯑꯣꯏꯔꯨꯗ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯄꯅꯤ꯫ ꯊꯕꯥꯕꯨ ꯎꯕꯗ, ꯀꯩꯅꯣ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯑꯩꯕꯨ ꯎꯈꯤꯕꯒꯨꯝ ꯇꯧꯏꯗ꯫ ꯍꯩꯃꯥ, ꯁꯤꯗꯤ ꯏꯆꯦ ꯊꯕꯥꯅꯤꯗꯅ꯫ ꯃꯥꯗꯤ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯌꯨꯝꯁꯤꯗ? ꯏꯁꯣꯏ ꯁꯣꯏꯅꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯁꯤꯗꯤ ꯎꯁꯤꯟꯅꯗꯕ ꯁꯥꯔꯒ ꯏꯃꯨꯡ ꯆꯪꯍꯧꯔꯒꯦ꯫ ꯍꯩ, ꯊꯥꯖꯃꯥꯟꯕꯤ ꯍꯩꯕꯤ ꯇꯧ ꯉꯝꯕꯤ, ꯅꯪ ꯑꯣꯏꯔꯦ꯫ ꯅꯪ ꯑꯝꯇ ꯉꯥꯏꯀꯣ, ꯏꯃꯨꯡ ꯆꯪꯈꯤꯕꯒ ꯂꯥꯏ꯫ ꯀꯧꯔꯛꯏꯅꯤ, ꯀꯩꯅꯣ ꯑꯩ ꯇꯧꯗꯣꯏꯁꯤꯕꯣ? ꯊꯕꯥ, ꯅꯪ ꯑꯩꯈꯣꯏ ꯃꯧꯁꯤꯕꯨ ꯍꯥꯟꯅ ꯈꯪꯕ꯭ꯔꯣ? ꯈꯪꯉꯤ ꯏꯆꯦ, ꯃꯁꯦ ꯃꯍꯥꯛꯀꯤ ꯇꯧ ꯉꯝꯕꯤ ꯅꯨꯄꯤꯅꯤ꯫ ꯅꯠꯇꯦ, ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕ? ꯏꯆꯦ, ꯑꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯅꯥꯎꯁꯤꯡ ꯊꯣꯛꯄ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂꯝꯕ ꯃꯧꯅꯤ ꯑꯁꯦ꯫ ꯍꯥ, ꯀꯔꯤꯕ ꯃꯧꯅꯦꯕ? ꯃꯥꯅꯦ, ꯑꯁꯤ ꯃꯧꯅꯤ, ꯃꯧ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯦ, ꯑꯃꯨꯛꯁꯨ ꯅꯨꯄꯥ ꯑꯇꯣꯞꯄꯗꯒ ꯆꯦꯜꯂꯨꯔꯒ ꯃꯤꯅ ꯃꯧꯅꯤ ꯈꯪꯂꯛꯄꯗꯒꯤ ꯂꯧꯕꯤꯗ꯭ꯔꯕ, ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯣꯏꯃꯨꯁꯤꯅ ꯀꯔꯥꯏꯗ ꯊꯦꯡꯅꯅ ꯂꯧꯔꯤꯅꯣꯕ? ꯊꯥꯖꯃꯥꯟꯕꯤꯗꯤ ꯊꯕꯥꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯂꯣꯏꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯑꯣ, ꯑꯩ ꯋꯥꯈꯜ ꯇꯥꯔꯦ, ꯃꯧ ꯑꯣꯏꯕꯅꯅꯤꯗꯅ꯫ ꯃꯃꯥ ꯃꯆꯥ ꯃꯥꯟꯅꯔꯒ ꯅꯨꯄꯤ ꯍꯥꯏꯗꯣꯛꯄ ꯐꯥꯎꯕ ꯆꯠꯍꯟꯗꯕ ꯃꯈꯩ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯏꯟꯊꯣꯔꯛꯂꯤꯕꯁꯤꯗꯤ꯫ ꯃꯆꯥꯅꯨꯄꯤꯁꯤꯗꯤ ꯃꯔꯝ ꯆꯠ ꯑꯁꯦ ꯑꯩꯈꯣꯏꯅ ꯈꯪꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯔꯦ ꯀꯌꯥ ꯇꯧ ꯉꯝꯃꯤꯅꯣꯅꯦ? ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤ ꯑꯣꯏꯅꯤꯒꯦ ꯏꯆꯦ? ꯑꯩꯈꯣꯏ ꯈꯣꯏꯃꯨꯕꯨꯁꯨ ꯈꯔ ꯄꯪꯂꯞ ꯇꯧꯏ ꯍꯥꯏꯗꯅ ꯃꯃꯥ ꯃꯆꯥꯅ ꯐꯥꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯇꯔꯨꯕꯤ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯁꯥꯎꯅꯤꯡꯕꯒ ꯊꯥꯖꯃꯥꯟꯕꯤ ꯃꯧ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯥꯒꯨꯝꯕꯅꯁꯨ ꯏꯆꯥ ꯑꯄꯪꯕꯁꯤꯗ ꯃꯥꯗ ꯅꯠꯇꯅ ꯑꯩꯈꯣꯏꯕꯨꯁꯨ ꯑꯄꯪꯕꯁꯤꯕ ꯈꯪꯕ꯭ꯔꯥ ꯅꯪ ꯈꯪꯕ꯭ꯔꯥ? ꯑꯌꯣ ꯏꯃꯥ, ꯑꯌꯣ! ꯊꯕꯥꯅ, ꯑꯩ ꯂꯥꯛꯑꯝꯗ꯭ꯔꯕꯗꯤ ꯃꯥ ꯍꯥꯟꯅ ꯃꯧ ꯑꯣꯏꯌꯦ ꯀꯥꯏꯁꯦ ꯈꯪꯗꯕꯤ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕ ꯁꯤꯔꯒ ꯑꯗꯨꯝ ꯂꯩꯔꯝꯗꯣꯏꯅꯤꯅꯦ꯫ ꯐꯨꯖꯜꯂꯣ ꯏꯆꯦ, ꯈꯔ ꯊꯤꯅ ꯐꯨꯖꯜꯂꯣ꯫ ꯑꯌꯣ ꯏꯃꯥ, ꯅꯃꯧ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ, ꯅꯃꯧ ꯑꯝꯇ ꯉꯥꯛꯄꯤꯌꯣ꯫ ꯀꯔꯤꯒꯤ ꯂꯥꯟꯕ? ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯕ ꯑꯩꯒꯤ ꯏꯆꯥꯕꯨ ꯄꯪꯉꯦꯗꯅ ꯅꯃꯥꯅ ꯆꯞ ꯃꯥꯟꯅꯔꯒ ꯁꯥꯟꯅꯕ? ꯍꯩ ꯊꯕꯥ, ꯀꯩꯗꯧꯔꯦ? ꯃꯁꯝꯁꯤ ꯐꯣꯏꯗꯠꯂꯨ꯫ ꯇꯔꯨꯕꯤꯁꯨ
ꯑꯁꯨꯛ ꯆꯥꯎꯅ ꯃꯤꯅꯝꯂꯝ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯊꯥꯖꯃꯥꯟꯕꯤꯕꯨ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯑꯁꯨꯛ ꯎꯁꯤꯠꯃꯟꯗꯦ ꯍꯥꯏꯗꯨꯅ ꯊꯥꯖꯃꯥꯟꯕꯤꯕꯨ ꯐꯨꯔꯝꯃꯤ꯫ ꯊꯥꯖꯃꯥꯟꯕꯤꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨ ꯆꯪꯅ ꯐꯨꯔꯛꯄꯗꯨꯗꯗꯤ ꯃꯈꯨꯠ ꯁꯨꯍꯟꯕ ꯉꯝꯗ ꯋꯥꯅ ꯆꯩꯅ ꯈꯪꯂꯝꯃꯤ꯫ ꯇꯔꯨꯕꯤꯅ "ꯈꯪꯕ꯭ꯔꯥ ꯅꯪ ꯌꯥꯝꯗꯨꯅ ꯌꯨꯝꯁꯤꯕꯨꯅꯦ ꯊꯥꯗꯣꯛꯇꯨꯅ ꯍꯧꯖꯤꯛꯃꯛ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯌꯨꯝꯁꯤ ꯂꯩꯕ ꯅꯪ ꯌꯥꯔꯦ꯫ ꯏꯆꯥ ꯄꯪꯕꯁꯤꯗ ꯅꯃꯥꯅ ꯆꯥꯆꯪꯅ ꯁꯥꯟꯅꯗꯅ." ꯊꯥꯖꯃꯥꯟꯕꯤꯁꯨ ꯃꯅꯦꯝꯒꯤ ꯃꯇꯧꯗꯨꯗ ꯀꯤꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯔꯥꯁꯤ ꯃꯆꯥꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯐꯤꯕꯝ ꯀꯥꯏꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯔꯥꯁꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗꯤ? ꯀꯅꯥꯅꯅꯣ ꯏꯆꯥꯗ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯛꯂꯤꯕꯁꯤꯕꯣ? ꯏꯃꯥꯗ ꯍꯥꯏꯌꯨꯁꯦ, ꯀꯔꯤ ꯀꯞꯂꯤꯕꯅꯣ? ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯥꯒꯤ." ꯊꯥꯖꯃꯥꯟꯕꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯃꯃꯥꯗ ꯇꯝꯂꯝꯃꯤ꯫ ꯃꯣꯏꯅ ꯂꯥꯜꯂꯨꯔꯕꯅꯤꯅ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ? ꯑꯗꯨꯅ ꯊꯥꯖꯃꯥꯟꯕꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯝꯗꯦ꯫ ꯈꯣꯏꯃꯨꯅ ꯀꯧꯕ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯖꯕꯅꯤ, ꯑꯗꯨꯕꯨ ꯈꯣꯏꯃꯨꯁꯨ ꯃꯃꯥ ꯑꯃꯗꯤ ꯃꯗꯣꯝꯆꯥꯅ ꯑꯁꯦꯡꯕ ꯋꯥꯔꯤꯕꯨ ꯂꯤꯔꯕꯗ ꯊꯥꯖꯃꯥꯟꯕꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯕ ꯆꯠꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯃꯣꯏꯕꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯊꯤꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯔꯥꯁꯤꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯃꯤꯅ ꯊꯤꯅ ꯐꯨꯔꯛꯂꯒ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯕꯅꯤꯅ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯋꯥꯈꯜ ꯂꯩꯅꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ, "ꯏꯃꯥ, ꯅꯪ ꯅꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ?" "ꯈꯪꯗꯦꯗ ꯏꯃꯥꯁꯨ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ꯫ ꯍꯟꯗꯛ ꯃꯔꯛꯁꯦ ꯍꯛꯆꯥꯡꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯟꯗꯧꯁꯨ ꯈꯨꯠꯇꯁꯨ ꯁꯦꯜ ꯁꯤꯀꯤꯐꯥꯎ ꯂꯩꯇꯦ ꯇꯧꯔꯤꯁꯦ꯫ ꯊꯪꯅꯕꯒꯤ ꯏꯃꯥꯕꯣꯛ ꯈꯣꯏꯗ ꯁꯦꯜ ꯍꯪꯂꯨꯕꯁꯨ ꯃꯣꯏꯅ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯄꯤꯔꯛꯇꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯅꯥꯗꯁꯨ ꯍꯪꯂꯨꯔꯅꯨ꯫ ꯀꯅꯥꯅꯁꯨ ꯏꯃꯥ ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯔꯔꯣꯏ ꯂꯩꯀꯥꯏꯁꯤꯗ꯫ ꯂꯩꯀꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯊꯣꯛꯂꯛꯂꯔꯣꯏ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯃꯥ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯏꯆꯥꯕꯨ ꯑꯩꯅ ꯃꯥꯡꯍꯟꯕꯅꯤ꯫ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯌꯥꯏ ꯍꯥꯏꯕꯒꯦ ꯑꯩꯁꯦ ꯃꯆꯥꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤ ꯇꯥꯛꯄꯤꯕ ꯉꯝꯗꯕꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯤ ꯃꯃꯥꯅꯤ꯫ ꯏꯃꯥ, ꯌꯥꯔꯤꯁꯤ ꯇꯣꯛ꯫ ꯅꯥꯔꯤꯉꯩꯁꯤꯗ ꯑꯗꯨꯒꯨꯝꯕꯗꯣ ꯈꯟꯖꯤꯜꯂꯨꯔꯅꯨ꯫ ꯑꯃꯨꯛ ꯍꯦꯟꯅ ꯅꯁꯥꯗꯣ ꯁꯣꯛꯆꯤꯟꯅꯅꯕꯅꯤ꯫ ꯑꯩ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕꯅꯗꯤ ꯌꯥꯔꯣꯏ꯫ ꯀꯔꯤꯅꯣ ꯁꯦꯜ ꯊꯣꯛꯅꯕ ꯊꯕꯛ ꯁꯨꯕ ꯍꯧꯔꯒꯦ." ꯑꯁꯨꯝꯅ ꯊꯥꯖꯃꯥꯟꯕꯤꯁꯨ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯥꯅ ꯐꯅ ꯁꯨ ꯅꯣꯝꯗꯨꯅ ꯇꯧꯔꯕꯁꯨ ꯃꯃꯥꯡꯗ ꯃꯣꯏꯅ ꯇꯧꯈꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯀꯂꯛ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯥꯖꯃꯥꯟꯕꯤꯅ ꯆꯠꯂꯨ ꯃꯐꯝ ꯈꯨꯗꯤꯡ ꯃꯥꯕꯨ ꯐꯖꯅ ꯉꯥꯡꯅꯕꯤꯔꯝꯗꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯃꯃꯥꯁꯨ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯑꯅꯥꯕ ꯍꯦꯟꯖꯤꯟꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯗ ꯊꯥꯖꯃꯥꯟꯕꯤ ꯃꯍꯥꯛꯈꯛ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯥꯖꯃꯥꯟꯕꯤ ꯏꯃꯣꯠ ꯃꯣꯠꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯇꯨꯅ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩ ꯂꯣꯌꯥꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥ ꯄꯝꯂꯒ ꯅꯣꯛꯅꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ, "ꯑꯣ, ꯑꯩꯅ ꯋꯥꯈꯜ ꯈꯟꯊꯍꯧꯗꯕꯅ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯏꯁꯥꯅ ꯑꯣꯏꯍꯟꯖꯈꯤꯕꯅꯤꯀꯣ꯫ ꯃꯧ ꯑꯣꯏꯔꯕꯤ ꯑꯩꯅ ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯏꯅꯦꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕ ꯄꯨꯟꯁꯤ ꯑꯁꯦ ꯑꯩꯍꯥꯛꯀꯤ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜꯅ ꯏꯊꯛ ꯏꯔꯥꯡꯅ ꯇꯥꯎꯗꯨꯅ ꯂꯩꯔꯨꯕꯒꯤ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤ ꯑꯣꯏꯈꯤꯕꯅꯤꯀꯣ꯫ ꯇꯥꯂꯣꯌꯥ, ꯅꯪꯗꯤ ꯀꯅꯥꯅꯁꯨ ꯂꯥꯟꯗꯕꯅꯤꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ." ꯑꯁꯨꯝꯅ ꯊꯥꯖꯃꯥꯟꯕꯤꯗꯤ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ, ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯈꯛꯇꯃꯛ ꯌꯥꯝ ꯋꯥꯅ ꯂꯦꯟꯈꯤ꯫